ꯑꯣꯏꯍꯟꯕꯤꯌꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯂꯨꯞꯆꯕ ꯅꯇꯧꯅ ꯈꯛꯇ ꯎꯠꯄꯤꯌꯨ ꯑꯩꯕꯨ ꯈꯖꯤꯛꯇꯪ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯄꯥꯝꯗ꯭ꯔꯤꯌꯦ ꯄꯥꯝꯈꯤꯔꯣꯏꯌꯦ ꯄꯥꯝꯒꯦꯁꯨ ꯈꯟꯗ꯭ꯔꯤꯌꯦ ꯃꯇꯝ ꯆꯥꯗꯕ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯐꯥꯎꯔꯛꯀꯅꯨ ꯌꯥꯗꯕ ꯏꯍꯨꯜ ꯑꯁꯤꯕꯨꯗꯤ ꯅꯦꯝꯊꯍꯟꯕꯤꯅꯕ ꯅꯤꯖꯒꯦ ꯅꯐꯝꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯥꯟꯕ ꯅꯇꯧ ꯑꯃꯈꯛꯇꯤ ꯈꯜꯂꯤꯕꯅꯤ ꯋꯥꯈꯜꯁꯤꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯈꯟꯕꯗꯤ ꯃꯥꯜꯍꯟꯕꯤꯌꯨ ꯄꯣꯊꯥꯖꯒꯦ ꯃꯤꯀꯨꯞ ꯑꯃ ꯍꯥꯏꯅ ꯈꯟꯕꯅꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯐꯥꯖꯤꯟꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯔꯤ ꯄꯥꯎꯈꯨꯝꯅ ꯈꯨꯝꯒꯗꯕ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯔꯝꯗ꯭ꯔꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅꯁꯨ ꯈꯨꯝꯕ ꯉꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯈꯖꯤꯛꯇꯪꯁꯨ ꯃꯐꯝ ꯑꯃ ꯀꯟꯈꯤꯕꯅ ꯄꯥꯎꯈꯨꯝ ꯂꯩꯇ꯭ꯔꯤ ꯃꯥꯒꯤꯁꯨ ꯄꯥꯎꯈꯨꯝ ꯊꯤꯔꯤꯉꯩ ꯂꯥꯞꯇꯪꯅ ꯇꯣꯔꯆ ꯀꯥꯞꯄꯒꯤ ꯃꯩꯉꯥꯜ ꯎꯔꯛꯂꯕꯗ ꯑꯁꯣꯝꯗ ꯐꯤꯡꯅ ꯍꯥꯏꯔꯛꯏ ꯃꯩ ꯂꯥꯛꯄ ꯃꯥꯜꯂꯤ ꯊꯤꯕ ꯖꯣꯔꯖꯅ ꯃꯩꯗꯨ ꯀꯥꯞꯄꯣ ꯖꯣꯔꯖꯀꯤ ꯃꯃꯥꯏꯗꯨꯗ ꯀꯥꯞꯁꯤꯜꯂꯛꯄꯅꯤ ꯈꯪꯁꯦ ꯍꯦꯛ ꯆꯩꯔꯛꯏ ꯀꯣꯛ ꯌꯥꯎꯗꯕ ꯊꯧꯑꯣꯡꯗꯨꯗ ꯑꯉꯥꯎꯕꯤ ꯃꯣꯏꯔꯣꯝꯗ ꯀꯥꯞꯄꯣ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯅꯕ ꯑꯃꯨꯛ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯃꯩꯉꯥꯜ ꯐꯪꯂꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯤ ꯎꯅꯔꯦ ꯈꯨꯗꯛꯇꯨꯗ ꯎꯅꯔꯕꯅ ꯃꯌꯥꯝꯗꯨꯁꯨ ꯃꯈꯣꯏꯔꯣꯝꯗ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯏ ꯖꯣꯔꯖꯁꯨ ꯇꯝꯅꯥ ꯄꯣꯔꯤꯗꯨ ꯊꯥꯡꯗꯔꯛꯏ ꯃꯪꯂꯦꯝꯅ ꯄꯥꯈꯠꯅ ꯍꯪꯖꯩ ꯁꯣꯛꯄ ꯌꯥꯎꯅꯕ꯭ꯔꯥ ꯇꯝꯅꯥ ꯅꯪ ꯁꯣꯛꯄ꯭ꯔꯣ ꯖꯣꯔꯖꯅ ꯑꯣꯏꯅ ꯈꯨꯝꯃꯤ ꯁꯥꯔ ꯃꯈꯣꯡꯁꯦ ꯇꯦꯛꯄ ꯃꯥꯜꯂꯤ ꯑꯦꯔꯣꯟꯅ ꯇꯦꯛꯄꯁꯤꯗꯤ ꯅꯪꯁꯨ ꯁꯝꯕ ꯍꯥꯏꯐꯦꯠ ꯈꯪꯗꯥꯏꯅꯦ ꯀꯨꯏꯁꯤꯟꯈ꯭ꯔꯗꯤ ꯍꯦꯟꯅ ꯅꯥꯔꯛꯑꯅꯤ ꯐꯠ ꯂꯥꯎꯅ ꯁꯝꯃꯨ ꯌꯥꯗ꯭ꯔꯣ ꯖꯣꯔꯖꯅ ꯗꯣꯛꯇꯔ ꯅꯠꯇꯅ ꯁꯝꯍꯜꯂꯣꯏ ꯍꯥꯏꯕꯅꯤ ꯑꯩꯕꯨ ꯐꯥꯔꯒ ꯁꯝꯕꯤꯌꯨ ꯍꯥꯏꯔꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯑꯃꯨꯛ ꯂꯥꯎꯔꯛꯑꯗꯤ ꯑꯩꯅ ꯀꯩꯀꯩ ꯇꯧꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯖꯣꯔꯖꯀꯤ ꯋꯥꯍꯩꯗꯨꯗ ꯃꯌꯥꯝ ꯃꯃꯥꯡꯒ ꯑꯣꯏꯕꯒ ꯁꯥꯎꯅꯤꯡꯈꯠꯂꯛꯏ ꯃꯅꯥꯛꯇꯪꯗ ꯂꯦꯞꯄꯤꯕ ꯖꯣꯔꯖꯀꯤ ꯄꯨꯛꯆꯦꯞꯇꯨꯗ ꯇꯝꯅꯥꯅ ꯀꯤꯟꯅ ꯈꯪꯁꯨ ꯍꯦꯛ ꯁꯨꯖꯤꯜꯂꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯎꯈ꯭ꯔꯕ ꯑꯦꯔꯣꯟꯗꯣ ꯇꯨꯃꯤꯟꯅ ꯅꯣꯛꯏ ꯖꯣꯔꯖꯅ ꯃꯥꯅ ꯂꯤꯠꯂꯤꯕ ꯁ꯭ꯀꯨꯜꯒꯤ ꯂꯣꯒꯣ ꯅꯝꯕ ꯇ꯭ꯔꯦꯛ ꯁꯨꯠ ꯑꯗꯣ ꯆꯦꯟ ꯄꯥꯟꯕ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯂꯒ ꯇꯝꯅꯥꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯁꯠ ꯏꯟꯁꯤꯜꯂꯛꯏ ꯇꯝꯅꯥꯁꯨ ꯚꯥꯞ ꯑꯗꯨꯝ ꯇꯥꯏ ꯅꯪꯒꯜꯋꯥꯏꯗꯨ ꯁꯤꯠꯂꯒ ꯇꯨꯔꯛꯄꯒꯤ ꯈꯔ ꯁꯦꯒꯥꯏꯈꯤꯕꯅꯤ ꯍꯥꯏꯕ ꯃꯇꯥꯡ ꯆꯥꯗ꯭ꯔꯕꯁꯨ ꯌꯦꯡꯒꯅꯨ ꯌꯥꯔꯛꯇ꯭ꯔꯦ ꯃꯤꯃꯥꯡꯅꯤꯒ ꯀꯥꯎꯈ꯭ꯔꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯍꯟꯅꯤꯡꯕ ꯈꯨꯗꯤꯡꯁꯨ ꯇꯧꯔꯛꯄ ꯅꯨꯄꯤ ꯑꯃꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯈꯨꯗꯤꯡꯁꯨ ꯈꯪꯕ ꯃꯥꯟꯕ ꯖꯣꯔꯖꯀꯤ ꯃꯑꯣꯡꯗꯨꯗ ꯅꯝꯗꯅ ꯍꯦꯛ ꯁꯨꯝꯕꯤ ꯍꯥꯏꯗꯨꯅꯤ ꯃꯪꯂꯦꯝꯅ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤꯀꯣ ꯍꯟꯅꯕ ꯇꯧꯔꯁꯤ ꯂꯥꯛ ꯇꯝꯅꯥ ꯅꯪ ꯑꯩꯅ ꯄꯣꯔꯒꯦ ꯈꯣꯜꯂꯛꯑꯣ ꯂꯥꯛ ꯃꯪꯂꯦꯝꯅ ꯇꯝꯅꯥꯕꯨ ꯄꯣꯕꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯋꯥꯅ ꯂꯝꯕꯤ ꯊꯤꯗꯨꯅ ꯀꯦꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯣꯖꯥ ꯍꯥꯏꯅꯔꯤꯕꯅꯤ ꯑꯅꯤꯁꯨꯕ ꯏꯃꯥ ꯏꯄꯥꯅꯤ ꯍꯥꯏꯅ ꯃꯪꯂꯦꯝꯅ ꯋꯥꯖꯕ ꯃꯌꯥꯝ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯤꯀꯨꯞꯁꯤꯗꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯄꯒꯨꯝ ꯇꯧꯔꯤ ꯀꯔꯤꯁꯨ ꯈꯟꯅ ꯑꯁꯣꯛꯄ ꯇꯝꯅꯥꯕꯨ ꯃꯆꯥꯒꯨꯝ ꯄꯣꯗꯨꯅ ꯋꯥꯅ ꯍꯜꯂꯛꯂꯤ ꯀꯦꯝ ꯑꯗꯨ ꯇꯝꯅ ꯀꯔꯤꯒꯤꯁꯨ ꯋꯥꯔꯣꯏ ꯑꯀꯨꯠ ꯑꯇꯣꯡ ꯂꯩꯕ ꯑꯉꯝꯕ ꯎꯃꯪꯗꯨꯗꯒꯤ ꯀꯦꯝ ꯇꯝꯅ ꯄꯣꯔꯒ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃ ꯄꯣꯔꯒ ꯆꯨꯝꯅ ꯆꯠꯄ ꯐꯥꯎꯕ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤꯕꯅꯤ ꯀꯦꯝ ꯆꯠꯄ ꯑꯁꯤꯅ ꯆꯠꯂꯤꯕ ꯑꯣꯖꯥ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯔꯤ ꯑꯃꯅ ꯆꯦꯟꯅ ꯀꯤꯁꯤꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯧꯔꯛꯂꯤ ꯃꯌꯥꯝ ꯄꯨꯟꯅ ꯄꯥꯏꯁꯤꯟꯅꯔꯛꯏ ꯊꯣꯏꯅ ꯃꯪꯂꯦꯝꯗꯒꯤ ꯇꯝꯅꯥꯕꯨ ꯁꯟꯕꯤꯔꯛꯂꯒ ꯍꯪꯉꯛꯏ ꯀꯗꯥꯏꯗ ꯁꯣꯛꯀꯦ ꯀꯦꯝꯗ ꯁꯣꯛꯍꯧꯗ꯭ꯔꯕꯣ ꯇꯝꯅꯥꯗꯣ ꯈꯔ ꯃꯃꯥꯏ ꯁꯣꯛꯆꯤꯜꯂꯤ ꯆꯩꯅꯥꯎ ꯈꯣꯜꯗꯨꯅ ꯈꯣꯡꯁꯦ ꯈꯛꯅꯤ ꯑꯇꯩꯗꯤ ꯁꯣꯛꯇꯦ ꯁꯣꯝꯗꯅ ꯁꯣꯅꯤꯀꯥꯅ ꯌꯥꯝ ꯉꯝꯃꯤꯀꯣꯅ ꯌꯥꯝ ꯉꯝꯃꯦ ꯍꯥꯏꯁꯤꯅꯤ ꯊꯤꯅ ꯆꯩꯕꯁꯨ ꯉꯝꯗꯕꯒ ꯁꯣꯅꯤꯀꯥꯅ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ ꯁꯨꯔꯨ ꯇꯝꯅꯥ ꯍꯜꯂꯛꯄꯁꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ ꯃꯃꯥꯏ ꯁꯤꯇꯪꯒ ꯗꯥꯛ ꯇꯥꯀꯩ ꯁꯣꯛꯑꯝꯃꯗꯤꯅꯦ ꯈꯪꯒꯗꯧꯅꯤ ꯑꯗꯨꯕꯨ ꯂꯥꯏꯅ ꯀꯜꯂꯤ ꯃꯤꯂꯤꯅ ꯑꯩꯈꯣꯏꯗ ꯃꯨꯛꯑꯗꯤ ꯗꯁꯥ ꯇꯥꯖꯒꯦꯅ ꯍꯧꯔꯤꯅꯤ ꯁꯣꯅꯤꯀꯥꯗꯣ ꯑꯅꯤꯃꯛꯀꯤ ꯋꯥꯈꯜ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯕꯨꯕ ꯃꯤ ꯁꯤꯕ ꯌꯥꯕ ꯊꯕꯛꯇꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯀꯤꯖꯩꯀꯣ ꯃꯤꯂꯤꯅ ꯉꯥꯏꯈꯣꯅꯦ ꯃꯥꯅ ꯂꯤꯠꯂꯤ ꯐꯨꯔꯤꯠꯁꯤꯕꯨ ꯖꯣꯔꯖꯀꯤ ꯅꯠꯇ꯭ꯔꯣ ꯁꯣꯅꯤꯀꯥ ꯁꯨꯔꯨ ꯑꯅꯤꯃꯛ ꯇꯝꯅꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯤ ꯁꯨꯔꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯜꯂꯛꯄ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ
ꯃꯃꯤꯠꯇꯨ ꯍꯤꯡꯁꯥꯕꯤꯒꯤ ꯇꯥꯏꯞꯇ ꯌꯥꯝ ꯈꯥꯅ ꯌꯦꯡꯂꯤ꯫ ꯁꯣꯅꯤꯀꯥꯅ ꯃꯤꯂꯤꯗ ꯆꯩꯔꯛꯏ꯫ ꯌꯥꯔꯦ ꯅꯣꯏꯁꯨ, ꯐꯨꯔꯤꯠꯁꯦ ꯁꯦꯒꯥꯏꯕꯩ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯑꯁꯤ ꯂꯤꯠꯂꯒ ꯂꯥꯛꯇ꯭ꯔꯗꯤ ꯁꯦꯒꯥꯏꯕ ꯐꯨꯔꯤꯠꯇꯣ ꯂꯤꯠꯂꯒ ꯂꯥꯛꯀꯗ꯭ꯔꯣ? ꯁꯣꯅꯤꯀꯥꯒꯤ ꯋꯥꯍꯩꯗꯨꯗ ꯁꯨꯔꯨꯗꯣ ꯈꯔꯗꯤ ꯅꯦꯝꯊꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯏꯟꯁꯤꯟꯕ ꯍꯩꯕ ꯊꯧꯅꯥ ꯐꯕꯤ ꯃꯤꯂꯤꯗꯤ ꯁꯨꯔꯨꯗ ꯇꯤꯡ ꯄꯥꯟꯒꯗꯕ ꯉꯥꯛꯅꯤ ꯍꯥꯏꯔꯛꯏꯕ꯫ ꯃꯤꯂꯤꯅ, ꯅꯪꯅ ꯌꯥꯝ ꯈꯪꯕꯤꯔꯤꯕ? ꯁꯣꯅꯤꯀꯥꯅ, ꯍꯩꯃ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯍꯦꯔꯣ ꯁꯥꯔꯒ ꯀꯃꯥꯏꯅ ꯐꯨꯔꯤꯠꯁꯦ ꯄꯤꯊꯣꯔꯛꯇꯣꯏꯅꯣ? ꯂꯣꯛꯈꯥꯗ ꯁꯤꯠꯂꯒ ꯅꯥꯟꯊꯕꯗꯨꯗꯅꯦ ꯃꯃꯥꯏ ꯁꯣꯛꯍꯧꯗ꯭ꯔꯗꯤ ꯃꯅꯤꯡ ꯁꯣꯛꯄꯁꯦ ꯃꯁꯥꯅ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯁꯨꯔꯨꯅ, ꯃꯥ ꯈꯔ ꯁꯣꯛꯑꯝꯃꯅꯤ꯫ ꯁꯣꯅꯤꯀꯥꯅ, ꯂꯥꯛꯅꯔꯅꯨꯁꯦ, ꯁꯥꯔꯤꯕ ꯋꯥꯔꯤꯁꯦ ꯇꯥꯈ꯭ꯔꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯂꯥꯏꯔꯗꯅꯅꯦ ꯖꯦꯜ ꯆꯪꯕ ꯁꯣꯏꯗꯦꯀꯣ꯫ ꯑꯗꯩꯗꯤ ꯁꯣꯏꯗ꯭ꯔꯦ, ꯃꯣꯏ ꯐꯦꯃꯤꯂꯤꯅ ꯃꯤ ꯍꯥꯠꯄꯤ ꯉꯝꯕꯤ ꯑꯃ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯛꯑꯅꯤ꯫ ꯃꯤꯂꯤꯅ, ꯑꯣꯖꯥ ꯌꯥꯝ ꯁꯥꯏꯌꯦ ꯃꯁꯤ ꯅꯨꯄꯤꯁꯦ꯫ ꯁꯨꯔꯨꯅ, ꯁꯣꯅꯤꯀꯥꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤ, ꯃꯤꯂꯤ ꯅꯪ ꯀꯣꯛ ꯌꯥꯝ ꯌꯥꯎꯒꯟꯗꯦꯀꯣ꯫ ꯖꯣꯁꯅ ꯇꯥꯝꯅꯥꯗ ꯈꯔ ꯄꯩꯁꯤꯜꯂꯒ ꯃꯪꯂꯦꯝꯗ ꯍꯥꯏꯔꯛꯏ꯫ ꯁꯥꯔ, ꯈꯣꯡꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ, ꯑꯩꯁꯦ ꯀꯌꯥ ꯊꯥꯖꯗ꯭ꯔꯕꯅꯣ ꯈꯪꯗꯦ, ꯄꯥꯏꯒꯦꯐꯥꯎ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯪꯂꯦꯝꯅ ꯅꯣꯛꯑꯒ, ꯑꯦꯔꯣꯟ ꯅꯪꯁꯨ ꯍꯩꯗꯥꯏꯅꯦ? ꯑꯦꯔꯣꯟꯅ, ꯍꯣꯏ ꯁꯥꯔ, ꯑꯗꯨꯝ ꯈꯔꯗꯤ ꯈꯪꯉꯤ꯫ ꯃꯪꯂꯦꯝꯅ, ꯃꯅꯨꯡꯗ ꯆꯪꯉꯒ ꯇꯧꯔꯁꯦ, ꯐ꯭ꯔꯦꯛꯆꯔꯒꯨꯝꯕ ꯇꯦꯛꯄ ꯈꯣꯠꯄꯁꯦ ꯒꯦꯝ ꯃꯆꯠ ꯈꯨꯗꯤꯡꯒꯤ ꯈꯔ ꯇꯧꯕꯅꯤꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇꯤ ꯂꯣꯏꯅ ꯄꯨꯔꯛꯄꯅꯤ꯫ ꯊꯣꯏꯅ ꯇꯥꯝꯅꯥꯕ ꯁꯝꯕꯤꯔꯒ ꯒꯦꯝ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯃꯈꯣꯡꯗꯣ ꯂꯦꯡꯕ ꯐꯥꯎꯕ ꯌꯥꯗ꯭ꯔꯕꯅꯤ, ꯆꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯊꯣꯏꯅ, ꯅꯪꯅ ꯊꯛꯄ ꯃꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯊꯛꯈ꯭ꯔꯦ꯫ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯤꯕꯦꯝꯃ, ꯀꯅꯥꯅꯣꯝꯅꯁꯨ ꯏꯟꯊꯔꯛꯄꯗꯧꯅ ꯇꯧꯔꯤꯅꯤ, ꯃꯐꯝꯗꯣ ꯂꯥꯏꯐꯝꯒ ꯑꯣꯏꯖꯥꯠꯂ ꯈꯪꯗꯦꯕꯣ꯫ ꯂꯥꯝꯁꯤꯜꯂꯨꯗꯦ ꯃꯥꯁꯨ ꯁꯨꯔꯨꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ, ꯑꯗꯨꯅ ꯊꯣꯏꯅ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕꯗ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯊꯣꯏꯅ ꯅꯣꯛꯂꯒ, ꯆꯠꯊꯣꯗ, ꯇꯥꯅꯤꯡꯗꯕ ꯋꯥ ꯉꯥꯛꯇ, ꯂꯥꯏꯐꯝ ꯀꯥꯏꯅ꯫ ꯀꯦꯝꯞꯇꯨꯒꯤ ꯃꯄꯥꯟꯗ ꯑꯦꯔꯣꯟꯅ ꯖꯣꯔꯖꯇ ꯍꯥꯏꯔꯛꯏ꯫ ꯀꯝꯗꯧꯁꯦꯕ, ꯐ꯭ꯌꯨꯆꯔ ꯏꯅꯥꯎꯄꯤꯒꯤ ꯃꯈꯣꯡꯁꯦ ꯑꯩꯅ ꯁꯦꯝꯕ ꯇꯥꯔꯝꯃꯣ? ꯖꯣꯔꯖꯁꯨ ꯀꯔꯟ ꯑꯃ ꯍꯧꯔꯛꯏ꯫ ꯁꯥꯃꯨꯔꯣ ꯆꯠꯂꯣ, ꯑꯗꯨꯒ ꯅꯨꯃꯤꯠ ꯅꯅꯥꯒ ꯊꯛꯑꯝꯃꯕ? ꯑꯦꯔꯣꯟꯅ ꯅꯣꯛꯈꯤ ꯍꯥꯏꯔꯛꯏ꯫ ꯃꯇꯥꯝꯅꯤꯅ ꯁꯤꯅꯦ, ꯍꯧꯖꯤꯛꯀꯥꯟꯁꯦ ꯈꯔ ꯆꯦꯛꯁꯤꯟꯗ ꯌꯥꯗꯕ, ꯅꯪ ꯑꯃꯀꯣ ꯈꯃꯟꯕ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯖꯣꯔꯖꯅ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯏ꯫ ꯌꯥꯔꯦ, ꯑꯃꯨꯛꯇ ꯆꯠꯂꯣ, ꯆꯩꯅꯥ ꯈꯪꯕ ꯋꯥꯔꯝꯃꯅꯤꯕ꯫ ꯑꯦꯔꯣꯟꯅ ꯆꯪꯈ꯭ꯔꯦ꯫ ꯕꯣꯔꯤꯁꯅ ꯑꯃꯨꯛ ꯖꯣꯔꯖꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯍꯦꯔꯣ ꯁꯥꯕ ꯁꯛ ꯐꯖꯕ ꯏꯕꯨꯡꯉꯣ, ꯅꯩꯒꯦ ꯍꯥꯏꯔꯤꯅꯦ ꯅꯪꯅ꯫ ꯖꯣꯔꯖꯅ ꯆꯩꯔꯛꯏ꯫ ꯆꯠꯊꯣꯛꯑꯦ ꯁ꯭ꯋꯥꯏꯗ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯍꯣꯏꯗ, ꯉꯥꯏꯈꯣꯅꯦ, ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯁꯥꯗꯅ ꯐꯠ ꯍꯦꯛꯇ ꯂꯣꯛꯈꯥꯗꯨꯗ ꯄꯥꯏꯊꯒꯦ ꯍꯥꯏꯅꯦ? ꯄꯥꯏꯊꯗ ꯌꯥꯔꯤꯃꯣ? ꯅꯇꯩꯃꯁꯤꯅꯦ ꯁꯤ, ꯀꯟꯗ ꯌꯥꯔꯤꯕ꯭ꯔꯕ? ꯑꯣꯅꯤꯡꯕꯅ ꯑꯩꯗꯤꯕ꯫ ꯌꯥꯔꯦ, ꯀꯣꯟꯅ ꯑꯣꯏꯔꯣ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ, ꯀꯩꯀꯩꯅꯣ ꯈꯤꯇ ꯆꯥꯁꯤ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤ ꯍꯧꯖꯤꯟꯈꯤꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯔꯦ꯫ ꯇꯥꯝꯅ ꯃꯄꯥꯒ ꯃꯃꯥꯒꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯃꯈꯣꯡꯗꯣ ꯃꯨꯛꯄ ꯈꯣꯠꯄꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏꯕꯗꯣ ꯋꯥꯠꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯉꯥꯟꯕꯗꯣ ꯃꯁꯥ ꯏꯔꯥꯡ ꯂꯥꯡꯖꯩ, ꯈꯣꯏꯔꯥꯡꯕꯣꯏ ꯂꯥꯡꯇꯛꯅꯕꯣꯏꯁꯨ ꯇꯧꯔꯤ꯫ ꯁ꯭ꯀꯨꯜ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯇꯥꯝꯅꯥꯁꯨ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝꯗꯨ ꯁꯦꯠꯆꯤꯟꯕ ꯂꯣꯏꯔꯒ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯗꯦꯟꯃꯥꯔꯛꯁꯨ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜꯗꯨꯗ ꯀꯣꯐꯤ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯂꯃꯟ ꯂꯩ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ, ꯑꯩꯒꯤ ꯇꯨꯁꯦ ꯎꯗꯕ ꯀꯨꯏꯔꯦꯅꯦ꯫ ꯇꯥꯝꯅꯥꯗꯣ ꯈꯨꯝꯗꯦ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪ 3 ꯆꯤꯛꯍꯜꯂꯤ꯫ ꯗꯦꯟꯃꯥꯔꯛ ꯑꯃꯨꯛꯁꯨ ꯀꯔꯦꯝꯅꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯦꯝ ꯆꯠꯂꯨꯕꯗꯗꯤ ꯅꯨꯄꯥ ꯅꯍꯥꯒ ꯌꯥꯎꯕ꯭ꯔꯥ? ꯅꯨꯄꯥꯒ ꯀꯣꯏꯔꯝꯃꯗꯤꯀꯣ, ꯅꯨꯄꯥꯗꯣ ꯃꯀꯛ ꯀꯛꯑꯒ ꯍꯥꯠꯀꯗꯕꯅꯤ ꯈꯪꯉꯣꯏ꯫ ꯀꯥ ꯍꯦꯟꯖꯤꯜꯂꯛꯄ ꯋꯥꯉꯥꯡꯗꯨꯗ ꯉꯁꯤꯗꯤ ꯇꯥꯝꯅꯥꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯠ ꯀꯥꯡꯊꯣꯔꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯈꯤꯕꯅ ꯃꯆꯤꯟ ꯈꯨꯝꯃꯛꯏ꯫ ꯃꯗꯨꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ? ꯅꯄꯥꯅ MLA ꯑꯣꯏꯔꯦ ꯀꯥꯏꯗꯨꯔꯣ? ꯄꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯀꯅꯣ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯀꯩ ꯀꯥꯟꯗꯕꯗ, ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯍꯥꯏꯔꯨꯔꯗꯤꯅꯦ ꯌꯥꯝ ꯂꯦꯝꯊꯣꯛꯑꯒ ꯂꯩꯕ ꯌꯥꯕꯅꯤ꯫ ꯅꯄꯥꯗꯣ ꯕꯣꯠ ꯀꯥꯔꯨꯏ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ꯫ ꯗꯦꯟꯃꯥꯔꯛꯁꯨ ꯐꯠ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯣꯏ, ꯅꯄꯥꯒꯩꯗꯤ ꯀꯩꯅꯣ, ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯗ ꯅꯪꯅ ꯕꯦꯕꯥꯔ ꯀꯥꯏꯕꯗꯤ ꯌꯥꯕ꯭ꯔꯥ?
ꯑꯗꯨꯒ ꯅꯄꯥ ꯍꯥꯏꯕꯗ ꯁꯥꯎꯔꯤꯁꯤꯅ ꯀꯩꯒꯤ? ꯅꯪ ꯈꯛꯅ ꯅꯄꯥ ꯅꯃꯥ ꯂꯩꯕ ꯅꯠꯇꯦ, ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯃꯤ ꯃꯆꯥ꯫ ꯊꯕꯥꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯅꯤꯗꯤ ꯀꯂꯛ ꯄꯦꯟꯕꯗ ꯑꯣꯏꯔꯦ꯫ ꯃꯆꯥꯅ ꯈꯨꯝꯃꯤꯗꯣ ꯈꯨꯝꯁꯅꯨ ꯈꯜꯂꯛꯏ꯫ ꯗꯦꯟꯃꯥꯔꯛꯇꯨ ꯐꯨ ꯍꯧꯒꯠꯂꯒ, ꯑꯉꯥꯡ ꯅꯪꯅ ꯑꯗꯨꯛ ꯎꯁꯤꯠꯇꯕ, ꯐꯩ ꯅꯪꯗꯗꯤ ꯑꯩꯅ ꯅꯣꯡꯃꯈꯛ ꯑꯣꯏꯔꯁꯨ ꯂꯧꯅꯤ꯫ ꯋꯥꯍꯩꯗꯨꯗ ꯃꯅꯤꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯁꯥꯎꯔꯕꯗꯤ ꯑꯉꯥꯎꯕꯒꯤ ꯃꯆꯤꯡꯅꯤ꯫ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯏꯟꯁꯥꯡ ꯁꯦꯝꯅꯕ ꯊꯥꯡꯗꯨ ꯐꯠ ꯄꯥꯏꯈꯠꯂꯛꯏ꯫ ꯀꯟꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ, ꯃꯤꯅꯥꯏ ꯃꯆꯥ ꯉꯥꯏꯈꯣ ꯅꯉꯛꯇꯣ ꯀꯛꯀꯦ ꯉꯥꯏꯈꯣ꯫ ꯊꯕꯥꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯒ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯩ ꯕꯕꯥ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨꯁꯦ, ꯀꯩꯅꯣ ꯃꯤ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ? ꯍꯥꯏ ꯊꯣꯏꯕꯤ ꯃꯆꯥ, ꯅꯪ ꯃꯁꯨ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯦ꯫ ꯇꯥꯝꯅꯥꯗꯣ ꯃꯃꯥꯅ ꯆꯩꯔꯛꯄꯗꯨꯗ ꯃꯄꯣꯠꯅꯤ ꯅꯨꯡꯁꯤꯔꯛꯏ꯫ ꯑꯗꯨꯒ ꯃꯆꯤꯟ ꯈꯨꯝꯃꯛꯏ, ꯃꯥꯟꯅꯔꯨꯅꯣꯅ, ꯑꯩꯒꯤ ꯏꯖꯠ ꯁꯦꯒꯥꯏꯔꯒ ꯌꯣꯜꯂꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯗ꯭ꯔꯦ ꯏꯃꯥ, ꯑꯩꯁꯦ ꯌꯣꯛꯄꯅꯤꯅ ꯅꯣꯏ ꯂꯥꯏꯊꯣꯛꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯇꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ꯫ ꯃꯅꯤꯗꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯕꯅ ꯕꯤꯄꯤ ꯋꯥꯡꯈꯠꯂꯛꯑꯒ ꯃꯈꯥꯗ ꯍꯥꯏꯊꯔꯛꯏ꯫ ꯊꯕꯥꯁꯨ ꯄꯥꯈꯠꯅ, ꯕꯕꯥ ꯁꯤ ꯀꯩꯗꯧꯔꯒꯦ? ꯇꯥꯕ꯭ꯔꯣ? ꯗꯦꯟꯃꯥꯔꯛꯁꯨ ꯄꯥꯈꯠꯅ ꯆꯦꯟꯈ꯭ꯔꯦ ꯃꯅꯤꯅ ꯂꯦꯛꯊꯔꯛꯄꯗꯨꯗ꯫ ꯇꯥꯝꯅꯥꯗꯨ ꯁꯣꯝꯗ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯀꯞꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯊꯥꯔꯤꯕ ꯐꯥꯟ ꯑꯁꯥꯡꯕ ꯑꯃꯗ ꯐꯝꯕꯗꯣ ꯉꯥꯟꯕꯅ ꯁ꯭ꯀꯨꯜ ꯂꯥꯛꯄꯗ ꯎꯔꯦ꯫ ꯗ꯭ꯔꯥꯏꯚꯔꯗ ꯑꯣꯟꯁꯤꯜꯂꯒ, ꯀꯀꯥ ꯒꯥꯔꯤꯁꯦ ꯑꯝꯇ ꯈꯥꯝꯕꯤꯌꯨꯕ꯫ ꯑꯁꯨꯝꯅ ꯃꯥꯁꯨ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯇꯥꯝꯅꯥꯁꯨ ꯅꯣꯟꯈꯠꯂꯛꯄꯗ ꯉꯥꯟꯕꯗꯣ ꯄꯣꯀꯦꯠ ꯍꯨꯝꯂꯒ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯀꯥꯏꯔꯗꯨꯅ ꯃꯄꯤꯗꯨ ꯁꯠ ꯃꯈꯨꯠ ꯑꯅꯤꯅ ꯇꯩꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯟꯕꯅ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ, ꯋꯥ ꯂꯣꯠꯄꯁꯦ ꯐꯠꯇꯤ ꯐꯠꯇꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯁ꯭ꯀꯨꯜ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯕꯦꯒꯅ ꯀꯗꯥꯏ? ꯂꯥꯛꯑꯣꯁꯦ ꯕꯦꯒ ꯂꯧꯔꯨꯔꯣ, ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯦ꯫ ꯑꯩ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏꯒꯦ꯫ ꯇꯧꯅꯨꯗ, ꯂꯥꯛꯑꯣꯁꯦ, ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒꯕꯨ ꯀꯩꯒꯤ ꯆꯠꯂꯣꯏꯗꯣꯏꯅꯣ? ꯇꯥꯝꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯈꯠꯄꯗꯣ ꯖꯣꯔꯖꯅ ꯁ꯭ꯀꯨꯜ ꯂꯥꯛꯄꯗ ꯎꯔꯦ꯫ ꯋꯥꯔꯧꯔꯛꯏ ꯃꯔꯝ ꯈꯪꯗ꯫ ꯃꯥꯅ ꯋꯥꯔꯧꯔꯤꯕꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯁꯦꯀꯦꯟ ꯊꯣꯠ ꯂꯩꯕ ꯅꯠꯇꯦ, ꯐꯤꯡꯒꯠꯀꯟꯕꯒꯤ ꯍꯧꯅꯕꯤ ꯐꯤꯡꯒꯠꯈꯤꯕꯅꯤ꯫ ꯉꯥꯟꯕ ꯑꯃꯨꯛꯁꯨ, ꯍꯩꯃꯥ ꯂꯥꯛꯑꯣꯅꯦ꯫ ꯅꯝꯗꯅ ꯇꯥꯝꯅꯥꯕꯨ ꯄꯨꯗꯨꯅ ꯕꯦꯒ ꯂꯧꯕ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯠ ꯃꯅꯨꯡꯗ ꯆꯪꯉꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯥꯝꯅꯥ ꯃꯃꯥꯕꯨ ꯀꯧꯔꯛꯏ, ꯏꯃꯥ꯫ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯒ ꯌꯦꯡꯉꯨꯔꯦ, ꯑꯗꯨꯗꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯥꯗ ꯑꯃꯨꯛ ꯄꯔꯄꯔ ꯀꯨꯝꯊꯔꯛꯏ꯫ ꯊꯪꯅꯕ ꯗꯨꯀꯥꯟꯒꯤ ꯑꯍꯜ ꯑꯃ ꯆꯪꯉꯛꯇꯨꯅ ꯄꯥꯎꯗꯣ ꯇꯝꯂꯔꯦ꯫ ꯕꯦꯝꯃ, ꯅꯪ ꯕꯕꯥꯗꯨ ꯂꯦꯛꯊꯔꯛꯇꯅ ꯑꯣꯇꯣ ꯑꯃ ꯐꯥꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤꯕꯅꯤ꯫ ꯋꯥꯍꯩꯗꯨꯗ ꯈꯪꯄꯥꯏ ꯄꯥꯈꯠꯂꯛꯏ꯫ ꯃꯕꯣꯛ, ꯀꯥꯏꯋꯥꯏꯗꯅꯤ ꯍꯥꯏꯒꯦ? ꯑꯅꯛꯄ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯉꯥꯟꯕꯁꯨ ꯐꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯝꯅꯥ ꯂꯥꯛꯑꯣ ꯊꯤꯔꯨꯁꯤ꯫ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯌꯥꯝ ꯊꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯒꯥꯔꯤꯗꯨ ꯊꯧꯔꯛꯇꯨꯅ ꯑꯅꯛꯄ ꯀ꯭ꯂꯤꯅꯤꯛ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯊꯤꯔꯛꯏ꯫ ꯃꯃꯩꯗꯗꯤ ꯊꯦꯡꯅꯔꯦ꯫ ꯍꯥꯊꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯊꯕꯥ ꯀꯞꯂꯒ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯕꯗꯨꯗ ꯇꯥꯝꯅꯥꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯁꯨ ꯀꯞꯄꯛꯏ꯫ ꯏꯃꯥ, ꯕꯕꯥ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ? ꯊꯕꯥꯁꯨ ꯀꯞꯅ ꯗꯣꯛꯇꯔꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯔꯤꯌꯦ꯫ ꯏꯃꯥ, ꯑꯩ ꯂꯥꯟꯖꯔꯦ ꯏꯃꯥ, ꯑꯩ ꯃꯇꯨꯡꯗ ꯅꯣꯏꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯔꯣꯏ꯫ ꯑꯩꯅ ꯁꯣꯏꯕꯅꯤ, ꯑꯩ ꯂꯥꯟꯖꯔꯦ ꯏꯃꯥ꯫ ꯊꯕꯥꯁꯨ ꯀꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯤ ꯏꯆꯥꯅ ꯂꯥꯜꯂꯤꯕꯅꯣ? ꯏꯆꯥ ꯂꯥꯟꯗꯤꯌꯦ, ꯂꯥꯜꯂꯤꯕꯗꯤ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕ ꯅꯄꯥꯒ ꯅꯃꯥ ꯑꯩꯒꯅ ꯂꯥꯟꯕꯅꯤ, ꯀꯞꯀꯅꯨꯁꯦ꯫ ꯃꯃꯥ ꯃꯆꯥꯗ ꯀꯞꯄ ꯎꯔꯒ ꯉꯥꯟꯕ ꯅꯨꯡꯉꯥꯏꯖꯗꯦ ꯇꯞꯅ ꯆꯪꯁꯤꯜꯂꯛꯑꯒ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯏꯃꯥ, ꯑꯅꯥꯕ ꯂꯩꯔꯒ ꯀꯞꯄ ꯐꯠꯇꯦ, ꯀꯞꯄꯤꯒꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯕꯤꯄꯤ ꯋꯥꯡꯕꯒꯤꯗꯤ ꯍꯤꯗꯥꯛ ꯊꯥꯔꯒ ꯂꯣꯏꯔꯦ꯫ ꯊꯕꯥ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ, ꯏꯕꯨꯡꯉꯣ, ꯄꯦꯟꯗꯕꯅ ꯍꯦꯜꯂꯕ ꯊꯃꯣꯏꯁꯤꯅꯗꯤ ꯀꯞꯀꯅꯨ ꯍꯥꯏꯕ ꯌꯥꯗꯦꯅꯦ꯫ ꯉꯥꯟꯕꯅ, ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯤꯒꯅꯨ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯇꯥꯝꯅꯥ, ꯅꯪꯅ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯑꯗꯨꯃꯥꯏꯅ ꯀꯞꯄꯗꯤꯅꯦ, ꯏꯃꯥꯁꯨ ꯑꯗꯨꯝ ꯀꯞꯄ ꯇꯥꯕ꯫ ꯉꯥꯟꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯥꯝꯅꯥꯁꯨ ꯀꯞꯄ ꯂꯦꯞꯈ꯭ꯔꯦ꯫ ꯕ꯭ꯔꯦꯛꯀꯤ ꯃꯇꯝꯅꯤ꯫ ꯖꯣꯔꯖꯅ,
School ꯂꯥꯛꯇꯒꯩ ꯃꯥꯅ ꯉꯥꯟꯕꯒ ꯀꯣꯏ ꯆꯠꯄ ꯁꯤꯗꯧꯕ ꯃꯄꯨꯟꯁꯤꯗꯣ ꯑꯩꯅ ꯀꯟꯕꯤꯔꯛꯄꯅꯦ ꯍꯥꯏꯕꯁꯦ ꯃꯥ ꯀꯥꯎꯔꯦ ꯑꯦꯔꯣꯟꯅ ꯅꯪꯁꯨꯕ ꯉꯥꯟꯕ ꯀꯥꯏꯅ ꯀꯩ ꯃꯤꯡꯒꯧꯅꯣ ꯌꯥꯝꯃꯨꯡ ꯀꯧ ꯃꯤꯡꯒꯧ ꯁꯣꯏꯔꯛꯄꯗꯒꯤꯅꯦ ꯕꯦꯕꯥꯔ ꯊꯤ ꯈꯪꯅꯗ꯭ꯔꯤꯁꯦ ꯑꯗꯣ ꯉꯥꯟꯕꯗꯣ ꯌꯨꯝꯗ ꯂꯩꯕ꯭ꯔꯥꯅꯦ ꯂꯩꯕꯅꯦ ꯃꯁꯥ ꯉꯝꯗꯦꯅ ꯊꯣꯔꯛꯏ ꯕꯣꯔꯤꯁꯅ ꯐꯔꯛ ꯄꯨꯔꯛꯏ ꯃꯤ ꯀꯣꯏꯅꯅꯤꯡꯉꯒ ꯀꯣꯏꯖꯁꯅꯨ ꯀꯩꯅꯣ ꯌꯥꯝꯃꯨꯡ ꯍꯥꯏꯔꯦ ꯐꯩ ꯇꯝꯅ ꯍꯥꯏꯔꯦ ꯌꯥꯝꯅ ꯏꯪꯖꯩ ꯑꯅꯤꯃꯛ ꯂꯣꯏꯅ ꯆꯥꯅꯩ ꯅꯪꯒꯗꯤ ꯀꯟꯇ꯭ꯔꯥꯁ ꯑꯃ ꯆꯠꯂꯤꯌꯦ ꯖꯣꯁꯅ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯦꯔꯣꯟ ꯕꯣꯔꯤꯁꯇ ꯐꯩꯖꯩ ꯌꯦꯡꯉꯛꯏ ꯕꯣꯔꯤꯁꯇꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯦꯔꯣꯟꯅ ꯑꯝꯇ ꯇꯞꯊꯧꯁꯦ ꯀꯩꯒꯤꯅꯣꯗꯣ ꯍꯥꯟꯅ ꯑꯝꯇ ꯊꯤꯈꯤꯁꯦ ꯇꯥꯝꯅꯥꯒ ꯀꯩꯁꯨ ꯀꯣꯏꯅꯔꯝꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦꯕꯣ ꯀꯩꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯃꯨꯛꯇ ꯊꯤꯗꯣꯛꯈꯤꯁꯦ ꯕꯣꯔꯤꯁꯇ ꯑꯣꯟꯁꯤꯜꯂꯒ ꯕꯣꯔꯤꯁ ꯊꯣꯏ ꯀꯧꯔꯁꯨ ꯆꯠꯂꯣ ꯕꯣꯔꯤꯁꯅ ꯁ꯭ꯀꯨꯜ ꯂꯥꯛꯑꯣꯗꯤ ꯃꯥꯁꯨ ꯑꯦꯔꯣꯟꯅ ꯐꯔꯦꯁꯦ ꯍꯣꯔꯦꯟꯗꯨ ꯁ꯭ꯀꯨꯜ ꯍꯜꯂꯒ ꯀꯩ ꯀꯩꯅꯣꯗꯣ ꯈꯟꯅꯔꯁꯦ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯗꯧ ꯁꯔꯨꯛꯅꯦ ꯅꯥꯈꯩ ꯍꯥꯟꯅ ꯁꯦꯡꯈꯤꯁꯦ ꯖꯣꯁꯇꯤ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯦ ꯁꯥꯎꯅꯤꯡꯕꯗꯣ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯀ꯭ꯂꯥꯁꯀ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯀ꯭ꯂꯥꯁ ꯂꯣꯏꯕ ꯃꯇꯝ ꯉꯥꯏꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯁꯣꯝꯗꯅ ꯗꯣꯛꯇꯔꯅ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯕꯅꯤ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ ꯄꯥꯈꯠꯄꯗꯤ ꯄꯥꯈꯠꯄꯤꯔꯅꯨ ꯋꯥꯈꯜ ꯂꯥꯛꯄ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯥꯟꯕꯅ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯀꯝꯗꯧꯁꯤꯒꯦ ꯗꯣꯛꯇꯔꯅ ICUꯗ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯊꯝꯕꯅ ꯐꯅꯤ ꯑꯦꯛꯁꯇ꯭ꯔꯥ ꯀꯦꯌꯔ ꯂꯧꯍꯟꯅꯤꯡꯉꯤ ꯉꯥꯟꯕꯅ ꯐꯔꯦ ꯗꯣꯛꯇꯔ ꯍꯣꯏꯅ ꯐꯒꯗꯕꯗꯣ ꯁꯤꯟꯕꯤꯔꯣ ꯏꯃꯥ ꯍꯣꯏꯒꯤꯗꯤ ꯃꯤꯔꯣꯜꯁꯨ ꯂꯩꯖꯗꯕꯅꯤ ꯑꯍꯤꯡꯁꯤꯗ ꯂꯦꯛꯇ꯭ꯔꯁꯨ ꯌꯥꯅꯤꯗ ꯅꯔꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯌꯨꯝꯗ ꯍꯟꯕꯤꯕ ꯌꯥꯅꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯕꯥꯅ 이봉아, 이마 어있어 흉파우다 하이다로기게 ngan ima yani ai thinjaramage yumda pakhanarama tari yani ima yum yoraga koni masida hairange ana ye haibasidi mating tongnagadongni ngan mana yadraduna mayum phawba thinbiragle linthoiga driver amagaso restaurant mamangduda leiramni ngan mana ngaklap tongnangi imase linthoina nang driver ka kana pawhei halasilo hoi masi thama hoina amon silanga ima tamna chalo kige fazana le horoko ka hina khanjilununda dangai fadadi adum call toro ai number pironge asi hairanga school gi bag tangi notebook machet amada magi contact number do iraga pirami ngan magari da ka khatkre lintoi so haipet mama macha da yengamaga hankre mama macha do tapna mung changminari thamana chalo yak tung potha zaruro ima ai chana makra semge thonglon gumse machano pina isam samna hairakli ba waisina thamadi thamoida ta thilakpaga chamanarabani adubuma machagi mamangda nungaitaba machet ama phabo thorakte pharak tarani ne nangbo ayu mamangi magana semam bakrase yonthokpa yabra yengi ima nga ko thabiro horen hospital da punani urasiko maponi nusibagi khonjela duso khranik na hai napama thado hondokpado nungaite tamna so kabli tori thabana themjinbi hai kapkanu ne nangbo kappa phati loisilo kai no wada payengo ima so horengi kai no yemukhi thamado karom na karakli manungda hek sangakpaga tumina kapi moi baba karino aiga pangmi chasiga tawgadabasibo babagi mahut ai oina nagi ngasai ta noktana mari sanaramaga hausikna lairaba nangna ton base wathona su ton kreda phasapam su lehan bidaba ai bu kari tawgadabado wakala mata thoktre thabeng khang tawba yaba tawraba tungda mama macha anima hospital lomda yorakli eron gi yumdani machin mana humdo pulap leiri eron na laose nangna sumai lei dosarune mogi restaurant da oina chalorasilo boris na oine aduna farni law George na ai chaloi boris na tongni bo nagun khangi ahing da tum yadre na adu torega amoi khoi bu tum thugai hairi bro eron na
ꯂꯥꯛꯑꯣꯁꯦ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯖꯣꯔꯁꯅ ꯑꯩ ꯆꯠꯂꯣꯏ ꯅꯕꯥꯅꯤ ꯆꯠꯀꯦꯁꯨ ꯆꯠꯂꯣ ꯑꯩꯗꯤ ꯆꯠꯂꯣꯏ ꯁꯣꯝꯗꯅ ꯂꯤꯟꯊꯣꯏꯅ ꯉꯥꯟꯕꯗ ꯋꯥꯔꯛꯂꯤ ꯍꯥꯏ ꯅꯪ ꯏꯃꯥꯕꯨ ꯋꯥ ꯉꯥꯡꯍꯜꯂꯛꯀꯅꯨ ꯏꯃꯥꯅ ꯅꯪꯕꯨ ꯂꯥꯏꯔꯕ ꯋꯥꯟꯁꯤꯟꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯣꯏꯅ ꯍꯩꯗꯧꯕꯁꯦ ꯃꯇꯦꯡ ꯅꯤꯕ ꯈꯛꯅꯤ ꯑꯇꯩ ꯀꯩꯝꯇ ꯍꯩꯒꯗꯕ ꯅꯠꯇꯦꯀꯣ ꯉꯥꯟꯕꯅ ꯌꯥꯅꯤꯡꯗꯅ ꯈꯨꯝꯃꯛꯏ ꯀꯩꯅꯣ ꯏꯃꯥꯁꯤꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯥꯏꯗꯦꯅꯦ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯃꯇꯦꯡ ꯍꯦꯛ ꯇꯧꯔꯨꯔꯕ ꯍꯦꯛ ꯍꯧꯔꯨꯔꯕ ꯅꯤꯕ ꯍꯧꯔꯗꯧꯅꯤ ꯅꯪ ꯁꯤꯃꯗꯤ ꯀꯥꯎꯒꯅꯨ ꯏꯃꯥꯁꯦ ꯑꯩ ꯇꯥꯝꯅꯕ ꯅꯨꯡꯁꯤꯌꯦ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯂꯤꯟꯊꯣꯏꯗꯨ ꯁꯥꯎꯒꯠꯂꯛꯏ ꯑꯗꯨꯕꯨ ꯃꯆꯥꯗ ꯋꯥ ꯀꯟꯅꯗꯤ ꯉꯥꯡꯉꯛꯇꯦ ꯍꯥꯏ ꯑꯗꯨꯝꯕ ꯊꯕꯛꯇꯣ ꯇꯧꯅꯨꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯏꯃꯥꯁꯤꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ ꯅꯄꯥꯕꯨꯡ ꯇꯥꯔꯗꯤ ꯃꯩ ꯍꯧꯕ ꯇꯥꯔꯤ ꯉꯥꯡꯅꯔꯤꯉꯩ ꯀꯨꯃꯥꯔꯁꯨ ꯆꯪꯉꯛꯏ ꯍꯩ ꯀꯩꯗꯧꯅꯔꯦ ꯂꯤꯟꯊꯣꯏꯅ ꯑꯣꯟꯊꯣꯛꯑꯒ ꯈꯨꯝꯃꯛꯏ ꯀꯩꯁꯨ ꯅꯠꯇꯦꯗ ꯕꯣꯔꯗꯤꯡ ꯆꯪꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯑꯩ ꯂꯣꯏꯅ ꯇꯥꯏꯀꯣ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯄꯪꯃꯜꯂꯤ ꯏꯄꯥꯕꯨ ꯋꯥ ꯃꯈꯥ ꯇꯥꯍꯟꯒꯅꯨ ꯑꯗꯨꯒ ꯏꯄꯥꯒꯤ ꯃꯥꯌꯣꯛꯇꯅꯦ ꯅꯪꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯅꯪꯅ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯩ ꯈꯪꯉꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯃꯍꯤꯛꯇꯤ ꯂꯥꯏꯔꯕ ꯍꯥꯏꯕ ꯃꯍꯤꯛꯁꯤꯅꯤ ꯅꯤꯕꯗ ꯏꯀꯥꯏꯔꯣꯏ ꯑꯣꯛꯄꯁꯨ ꯅꯥꯏꯔꯣꯏ ꯑꯣꯏꯖꯕꯗ ꯑꯁꯣꯛ ꯑꯔꯦꯝ ꯈꯪꯉꯣꯏ ꯅꯛꯁꯤꯟꯅꯕꯗ ꯂꯦꯡꯒꯗꯧꯕ ꯅꯪꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕ ꯑꯗꯨꯝꯕ ꯉꯝꯗꯧꯕ ꯃꯤ ꯇꯤꯟꯅꯒꯗꯧꯅꯤ ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ ꯚꯥꯞ ꯇꯥꯏꯀꯣ ꯅꯪ ꯉꯥꯟꯕ ꯈꯨꯃꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯤ ꯀꯨꯃꯥꯔꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯈꯪꯉꯤ ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯒꯤ ꯑꯅꯤꯡꯕꯒꯤ ꯃꯥꯌꯣꯛꯇ ꯀꯩꯁꯨ ꯆꯠꯂꯣꯏ ꯍꯥꯏꯕ ꯐꯔꯦꯁꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯃꯃꯥ ꯅꯪꯁꯨ ꯆꯥꯛꯀꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯍꯣꯏ ꯃꯩꯁꯝꯀꯥ ꯂꯤꯟꯊꯣꯏ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯄꯨꯔꯣꯏꯕꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯁꯣꯝꯗ ꯑꯍꯨꯝꯗꯨꯁꯨ ꯔꯦꯁꯇꯨꯔꯦꯟꯠꯇꯨꯗ ꯂꯥꯛꯃꯤꯟꯅꯩ ꯃꯈꯣꯏꯅ ꯂꯥꯛꯄꯁꯤ ꯊꯦꯡꯁꯨ ꯊꯦꯡꯂꯕꯅꯤ ꯆꯠꯅꯤ ꯆꯠꯂꯣꯏꯒꯤ ꯅꯤꯡꯉꯥꯏ ꯇꯧꯅꯔꯤꯉꯩ ꯕꯣꯔꯤꯁꯅ ꯅꯨꯃꯤꯠꯀ ꯇꯥꯁꯤꯜꯂꯛꯄꯅꯦ ꯆꯩ ꯆꯥꯕ ꯁꯣꯏꯔꯣꯀꯣ ꯑꯦꯔꯣꯟꯅ ꯑꯦ ꯅꯨꯃꯤꯠ ꯇꯥꯔꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯕꯣꯔꯤꯁꯅ ꯂꯩꯁꯥꯕꯤ ꯂꯩꯕꯅꯤꯅ ꯃꯣꯏ ꯃꯄꯥꯗꯨꯅ ꯀꯩꯅꯣꯝ ꯈꯟꯈꯤꯗꯧꯕ ꯂꯣꯂꯥ ꯑꯁꯤꯗꯤ ꯄꯪꯈ꯭ꯔꯦ ꯆꯥꯛꯅ ꯆꯥꯔꯤꯕ ꯄꯪꯅ ꯄꯪꯉꯤꯕ ꯑꯦꯔꯣꯟꯅ ꯍꯣ ꯃꯣꯏꯒꯤꯗꯤ ꯔꯦꯁꯇꯨꯔꯦꯟꯠꯅꯤꯅ ꯄꯨꯡ 9 ꯐꯥꯎꯗꯤ ꯊꯣꯡ ꯍꯥꯡꯉꯝꯅꯤꯗꯅ ꯕꯣꯔꯤꯁꯅ ꯍꯥꯡꯗꯒꯨꯝ ꯇꯧꯕꯅꯤ ꯑꯦꯔꯣꯟꯅ ꯆꯠꯂꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯑꯃꯗꯨꯗꯤ ꯌꯥꯎꯔꯛꯇꯦ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯐꯝꯂꯤ ꯍꯧꯖꯤꯛꯁꯨ ꯃꯥ ꯁꯥꯎꯅꯤꯡꯕ ꯐꯠꯇ꯭ꯔꯤ ꯃꯥꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯤ ꯇꯥꯝꯅꯥꯗꯅꯤ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝꯗꯒ ꯂꯩꯍꯧꯔꯒ ꯁ꯭ꯀꯨꯜ ꯂꯥꯛꯇꯕꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯈꯤꯕꯅꯤ ꯁꯥꯎꯅꯤꯡꯕꯁꯨ ꯑꯁꯨꯝꯅ ꯔꯦꯁꯇꯨꯔꯦꯟꯠꯇꯨꯗ ꯌꯧꯔꯛꯄꯗꯗꯤ ꯁꯧꯖꯥꯎ ꯑꯃ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯑꯍꯨꯝꯃꯛꯇꯣ ꯉꯛꯅ ꯌꯦꯡꯅꯩ ꯖꯣꯁꯅ ꯉꯥꯏꯐꯝ ꯈꯪꯗ꯭ꯔꯕ ꯂꯩꯇꯥꯗ꯭ꯔꯕ ꯊꯃꯣꯏ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯐꯥꯊꯖꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯜꯂꯁꯦ